ꯑꯋꯥꯠꯄ ꯈꯔ ꯃꯦꯟꯅꯕ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯍꯦꯛ ꯍꯥꯏꯕ ꯀꯩꯅꯣꯁꯦ ꯅꯍꯥꯟꯋꯥꯏꯁꯤ ꯂꯥꯛꯑꯝꯕꯁꯨ ꯑꯩꯅ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯁꯦ ꯍꯦꯛ ꯍꯟꯖꯤꯟꯗ꯭ꯔꯤ ꯐꯥꯎꯕꯗꯨꯗꯤ ꯂꯩꯄꯥꯛꯁꯤ ꯁꯥꯟꯇꯤ ꯂꯥꯛꯑꯦ ꯍꯥꯏꯕꯤꯒꯅꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯂꯣꯏꯔꯦ ꯍꯥꯏꯕꯤꯒꯅꯨ ꯁꯤꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯗꯣꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯍꯦꯛ ꯏꯂꯦꯛꯁꯟꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯔꯝꯕꯁꯨ ꯚꯤꯗꯤꯑꯣꯗ ꯂꯩꯕꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯏꯁꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡ ꯇꯧꯔꯦ ꯁ꯭ꯀꯨꯜ ꯀꯥꯔꯦ ꯍꯥꯏꯔꯒꯅꯦ ꯁꯥꯟꯇꯤ ꯍꯟꯖꯜꯂꯦ ꯁꯥꯙꯥꯔꯟ ꯄꯨꯟꯁꯤ ꯍꯟꯖꯜꯂꯦꯅꯗꯤ ꯂꯧꯕ ꯃꯤ ꯑꯌꯥꯝꯕꯅ ꯂꯩꯍꯧꯔꯤꯕ ꯂꯥꯈ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯂꯩꯗꯗꯤ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯛꯄꯁꯨ ꯌꯥꯏ ꯃꯤ ꯂꯤꯁꯤꯡ ꯍꯨꯝꯐꯨ ꯑꯃ ꯃꯌꯨꯝ ꯃꯩꯀꯩ ꯂꯩꯇꯗꯅ ꯂꯩꯔꯤꯁꯦ ꯀꯥꯎꯈꯤꯅꯤ ꯂꯨꯔꯤꯕ ꯗꯥꯏꯔꯦꯛ ꯁꯣꯛꯏꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯟꯖꯟꯍꯟꯕ ꯍꯥꯏꯁꯦ ꯁꯤ ꯍꯟꯖꯟꯖꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯅꯔꯝꯃꯤꯕ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯁꯤꯅ ꯍꯟꯖꯟꯗ꯭ꯔꯤ ꯐꯥꯎꯕ ꯏꯔꯩꯆꯥꯁꯤꯅ ꯍꯟꯖꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯗ ꯍꯟꯖꯟꯅ ꯑꯄꯤꯜ ꯇꯧꯗꯣꯏꯁꯦ ꯏꯔꯥꯡꯁꯦ ꯂꯣꯏꯔꯦ ꯁꯥꯟꯇꯤ ꯍꯜꯂꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯒꯤ ꯂꯩꯕꯗ ꯏꯪꯂꯤꯁꯇꯗꯤ ꯖꯁꯇꯤꯁ ꯍꯥꯏ ꯖꯁꯇꯤꯁ ꯍꯥꯏꯁꯤ ꯌꯨꯝꯗ ꯍꯦꯛ ꯍꯟꯖꯟꯕꯗꯨꯅ ꯑꯜꯇꯤꯃꯦꯠꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯃꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯒꯤ ꯍꯛ ꯗꯤꯒꯅꯤꯇꯤ ꯑꯦꯟ ꯃꯥꯏ ꯔꯥꯏꯠꯁ ꯌꯥꯎꯅ ꯍꯤꯡꯒꯗꯕꯅꯤ ꯍꯦꯛꯇ ꯌꯦꯡꯒꯣꯟꯗ ꯑꯣꯛꯀꯣꯟꯗ ꯃꯤ ꯆꯥꯕ ꯄꯤꯖꯔꯒ ꯂꯩꯕꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯗꯤꯒꯅꯤꯐꯥꯏꯠ ꯑꯣꯏꯕ ꯂꯥꯏꯐ ꯑꯃꯗ ꯂꯩꯒꯗꯕꯅꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯈꯟꯖꯔꯤꯁꯦ ꯑꯍꯟꯒꯤꯅ ꯑꯍꯟ ꯂꯥꯛꯏꯕ ꯍꯧꯒꯠꯂꯛꯏꯕ ꯏꯁꯨꯁꯤꯡ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯁꯣꯛꯍꯟꯗꯕꯁꯦ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯇꯝꯖꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯃꯤꯁꯤꯡ ꯖꯦꯅꯦꯔꯦꯁꯟ ꯏꯟꯇꯔꯞꯇꯦꯠ ꯖꯦꯅꯦꯔꯦꯁꯟ ꯑꯅ ꯁꯤꯒꯤꯁꯤꯅ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯅ ꯆꯠꯈꯤꯗꯣꯏꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏ ꯍꯦꯛ ꯇꯝꯍꯧꯗꯕꯗ ꯑꯗꯨꯅ ꯃꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯇꯧꯁꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯄꯨ ꯂꯩꯉꯥꯛꯄꯤꯔꯤꯕ ꯑꯩꯁꯨ ꯏꯁꯥ ꯌꯥꯎꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯅ ꯈꯟꯅꯔꯒ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯄꯣꯂꯤꯁꯤꯁꯦ ꯀꯗꯥꯏꯗ ꯀꯔꯤ ꯑꯦꯗꯣꯞ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯆꯪꯉꯤ ꯑꯗꯒꯤ ꯂꯩꯕꯤꯔꯤꯕ ꯑꯣꯐꯤꯁꯦꯜ ꯑꯩꯈꯣꯏꯒꯤ ꯃꯦꯗꯝ ꯅꯤꯕꯦꯗꯤꯇꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯆꯪꯅꯁꯨ ꯑꯁꯤ ꯁꯥꯔꯤꯁꯤꯁꯨ ꯃꯥꯏ ꯑꯆꯧꯕ ꯃꯈꯨꯠ ꯑꯃ ꯌꯥꯎꯔꯤꯅꯤ ꯃꯥꯅ ꯁꯥꯎ ꯑꯩꯅ ꯅꯪꯁꯦ ꯑꯩ ꯁꯥꯒꯦ ꯌꯥꯕ꯭ꯔꯥ ꯑꯗꯨ ꯇꯧꯕꯗ ꯃꯥꯅ ꯍꯥꯟꯅ ꯁꯥꯖꯜꯂꯣ ꯂꯣꯏꯁꯜꯂꯣ ꯍꯥꯏꯔꯛꯏꯅꯤ ꯑꯗꯨ ꯃꯥꯒꯤ ꯁꯨꯃꯥꯏꯅꯅꯦ ꯑꯣꯐꯤꯁꯔꯁꯤꯡꯁꯤꯁꯨꯅꯦ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯃꯌꯥꯝ ꯊꯣꯛꯂꯛꯑꯗꯤꯅꯦ ꯑꯗꯨꯝ ꯌꯥꯝꯅ ꯂꯩꯄꯥꯛꯁꯦ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯆꯥꯎꯈꯠꯅ ꯂꯩꯒꯗꯕꯅꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯁꯣꯜꯂꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯦ ꯌꯦꯡꯉꯨꯕꯗ ꯍꯥꯟꯅ ꯁꯥꯇ꯭ꯔꯒꯤ ꯑꯦꯛꯇꯤꯚꯤꯁ ꯑꯣꯏꯅ ꯑꯣꯖꯥ ꯑꯣꯏꯗꯅ ꯑꯗꯒꯤ ꯂꯩꯔꯛꯄꯒꯤ ꯃꯄꯥꯟꯗ ꯂꯩꯕꯗꯨꯗꯒꯤ ꯈꯪꯕꯗꯨꯒ ꯃꯅꯨꯡ ꯆꯪꯀꯥꯟꯗ ꯑꯉꯛꯄ ꯑꯩ ꯈꯜꯂꯦ ꯉꯔꯥꯡꯁꯨ ꯇꯨꯔ ꯑꯃ ꯆꯠꯂꯨ ꯁꯨꯝ 1972ꯗꯒꯤ ꯏꯁꯇꯦꯠꯍꯨꯠ ꯐꯪꯉꯛꯄꯗꯒꯤ ꯊꯥꯖꯤꯜꯂꯛꯈꯤꯕ ꯄꯩꯁా ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯀ꯭ꯂꯥꯁ ꯀꯃꯥꯏꯅ ꯁꯦꯝꯃꯛꯈꯤ ꯂꯩꯉꯥꯛꯀꯤ ꯏꯁꯇꯦꯠꯀꯤ ꯂꯩꯔꯤꯕ ꯂꯩꯄꯥꯛꯀꯤ ꯁꯦꯜ ꯊꯨꯝꯗ ꯈꯨꯠ ꯂꯥꯝꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤ ꯑꯣꯏꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯦꯜꯁꯤꯡꯁꯤꯅ ꯀꯔꯤ ꯇꯧꯏ ꯒꯥꯏꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯉꯥꯡꯉꯥꯟꯗ ꯎꯏ ꯄꯥꯠ ꯐꯥꯎꯕ ꯄꯇꯥ ꯄꯤꯌꯦꯟ ꯇꯥꯏ ꯉꯔꯥꯡ ꯑꯉꯛꯄ ꯂꯝꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯒꯗꯕ ꯄꯥꯠ ꯐꯥꯎꯕ ꯄꯇꯥ ꯇꯥꯁꯤꯜꯂꯒ ꯃꯥꯏ ꯇꯧꯕ ꯑꯩꯈꯣꯏꯁꯤ ꯁꯦꯠꯇꯨꯅ ꯆꯥꯕꯗ ꯏꯃꯥ ꯃꯅꯤꯄꯨꯔꯁꯦ ꯂꯣꯏꯕꯖꯥꯠꯅꯦꯁꯦ ꯑꯗꯣ ꯁꯦꯠꯂꯤꯁꯦ ꯃꯄꯥꯟ ꯃꯤꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯥꯎꯅ ꯃꯅꯨꯡ ꯆꯪꯉꯥꯏ ꯍꯦꯛ ꯆꯪꯕ ꯌꯦꯡꯉꯝꯃꯤꯁꯤꯅ ꯅꯍꯥꯟ ꯉꯔꯥꯡ ꯅꯤꯡꯊꯧꯈꯣꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯆꯠꯂꯨꯕꯗ ꯁꯤꯒꯤ ꯂꯦꯟꯇꯔꯁꯦ ꯂꯥꯛꯇꯕꯤꯗ ꯁꯥ ꯂꯩꯔꯝꯃꯦ ꯌꯨꯡꯅ ꯀꯥꯞꯈꯠꯂꯒ ꯑꯗꯩ ꯕꯦꯗꯃꯤꯟꯇꯟ ꯀꯣꯔꯠꯁꯦ ꯁꯤ ꯄ꯭ꯂꯥꯏꯅ ꯊꯥꯏ ꯍꯥꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯃꯊꯪ ꯇꯧꯒꯅꯤ ꯃꯊꯛꯇ ꯄ꯭ꯂꯥꯁꯇꯤꯛ ꯀꯨꯞꯁꯜꯂꯒ ꯄ꯭ꯂꯥꯏꯗꯨ ꯊꯥꯗꯕꯤꯗ ꯄꯩꯁꯥ ꯂꯧꯊꯣꯛꯈꯤꯕꯁꯨ ꯂꯩꯔꯝꯃꯤ ꯑꯉꯛꯄꯅꯦ ꯑꯗꯨꯅ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯆꯪꯈꯤꯕ ꯄꯩꯁꯥꯗ RTI ꯊꯥꯔ ꯈꯣꯠꯂ ꯊꯣꯛꯅꯔꯛꯏꯁꯤꯅꯤ ꯀꯔꯥꯏꯗ ꯀꯩꯗꯧꯅꯁꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯁꯣꯟꯕ ꯖꯥꯠꯅꯤ ꯑꯩꯈꯣꯏꯁꯦ
community ama moina kunai moina na thamoi sengba hard working oiba mayam na ngangreba Japanese Korean Chinese ga mai type to ro di PS ping na sana le pak se India ki hek ki da par capita income thi gera larik lai shu hai da thi gera culture faja da thi gera ai khoi se mangjin tha ba ya ba ne do ai khoi se ai je ni chiang ai je su ma sam sa ba su ka su de ai ni credit le na nga ki mien ba ka we se dai nang overall ai khoi se lai pa amo ina di china so ko so I se ningon da kudo medicine ba we ram de ai khoi na so ba ai khoi ki character da yaw ko sa adna ai se ni lambi ko sem ba nala ge tawri ba sida amatta yaw ge laikai aina ge kaksin da salaga haide bam le ina lari man ha mu ko thaina ai khoi gi jenu da tamba satra mana mai PSC work da gi PS so ga lari ma kaksin gi community life ki matang da lari am khong ge adai da si guest we na kore hai sai na pot ka lem tin chai tara mani ma ngwan wari ai ai ra mani kaksin ne Imphal gi matau tambira kanu ek Imphal matau tambada noi loi le lairak to si gari ani thaina be ya de fire brigade changa kudai farak ta do ni army ne kwai dei sathi da ko ya balam ni saruki PCB gi map anung le yaw balam khongban suk suk chaung le ram sing do record de le ram ni na ka suk tan chaw chaw da pi ai gi yum ma sa bada bising ju hengale ko ko le kai gi yam chendara ko ni masi de ai gi de gi foot ma makai tha do om ge khongban je khara chaw khong ma ba le kai gi je na ai gi wang ma la la ga ai khoi hai de chin da diam ngang ba ai hai de na ai se responsible lo ngam da ba ai ngang ngai ro akoi da di khongban si bau da tak tai na sa da ga border se ai yum ja de hawat la ga ai gi sai jin jin lambi da ta na ba sit lo ngam lam je khar tha do ma no adu no ji khongban amat ta lai ni ko dai da ga taw yum na sai chum yi se kai nung gu be khoi wa khal lon no le ba to lai chin da di lai pak miam diam hai ba angam ma tau sin sin lam khopchan na pa ta ki kari da ki lo ina lok sal ka ma cha ma su karai da si da su ku ya ro da walan tum je pai chan lai ba miam na tu ma ko se smain pang lai le na andak thoi ba I ho irang se da ki su khara tam bo ba ya ba za ni mi se le ye crisis sector kan ni mi se abu ma la mi yu tha ma mi se mama do Jidak yu thai ngai da mama lai gi da ba da yu tha ko lep ki kai wari su lai da nu ai gi da da na kari ko ma ghatna ma thok ta na awan nu ai gi si su mai na irang ma theng na ru da gi koi gi culture se bom gare mai tai se manipur ma sa se ge overall mai tai ga na ta da su ai koi gi wakhal lon se bom gare kai na ka he na so sa to ngam de honna badi lep ya de na ai jeri se angam ma ti ma ai ni si joi bisa na ti mayang ni taxpayer na sagal ko pesa ne ko na local area development and pies adai da sin da ge kamai sin da ge du gi decision law ram du na aina public office am pai ro ni na ko si su piba phom na te ai je niya ba khan ma thabak ni thabam taw pi rei ni to lo pi ni MLA MP guys aina bu law da bai wa ni to lo adu Kabam tahu lawan pilih dan adu ki kadai itu kemai sih na gada ki hai bagi power tu kapun pirak koi wane sen sih dia ina nanti Mayang ni bimo sahab ni hari kani aina kadai itu sih na raga sih na gaya tu kata na ina decide tu apa pesa tu ni migi aku ina tax pilih bai sama su tax pilih bai yau ini adina wakal lon se mayang mulai se aina ajar isi sum thok pam su sang ye na lai ni ba ko gi madam moina la ga pi gai se ta da ngai ni mu si di tau gen tau lo di officer na tau gen tau lo di ya ngam ba za ni ai gi lai ni ai na ni ko da ma pi mi ni khang da chi ma tha am da ko gi sifai sin le gi ke mun saram ba gi hang ga le mo cha kar kan
ꯑꯗꯩꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯕꯨ ꯆꯥꯗꯕ ꯇꯧꯁꯤꯟꯅꯅ ꯑꯌꯨꯛꯅ ꯂꯥꯛꯑ ꯇꯧꯕ ꯑꯗꯒꯤ ꯗ꯭ꯔꯒ ꯆꯥꯐꯝ ꯀꯥꯞꯐꯝ ꯑꯣꯏꯕ ꯑꯣꯛꯇꯕꯤꯒꯤ ꯃꯀꯣꯟꯗꯧꯅ ꯇꯧꯈꯠꯂꯛꯄ ꯁꯨꯞꯅꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯃꯈꯛꯇꯪ ꯆꯪꯉꯦꯕ ꯌꯥꯝ ꯆꯥꯎꯕ ꯑꯣꯐꯤꯁꯔꯁꯨ ꯅꯠꯇꯦ ꯃꯥ ꯑꯣꯁꯤ ꯃꯆꯥ ꯑꯃꯅꯦꯅ ꯂꯧꯕꯤꯌꯣꯕ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒꯤ ꯃꯥꯅ ꯑꯦꯔꯦꯁꯤꯗꯤꯑꯦꯅ ꯃꯥꯏ ꯁꯤꯐꯥꯏ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯦꯡꯗꯣꯛꯑꯒ ꯃꯥꯅ ꯑꯥꯎꯠꯄꯣꯁ ꯃꯆꯥ ꯑꯃ ꯚꯤꯗꯤꯑꯣ ꯑꯅꯤꯈꯛꯇꯪ ꯊꯝꯖꯤꯜꯂꯦꯕꯀꯣ ꯑꯗꯨ ꯊꯝꯕꯗꯒꯤ ꯍꯤꯗꯥꯛꯁꯨ ꯆꯥꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯣꯛꯇꯕꯤ ꯂꯥꯛꯄꯒꯤ ꯆꯠꯅꯕꯤꯁꯦ ꯂꯣꯏ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯆꯨꯝꯗꯒꯤ ꯁꯥꯙꯥꯔꯟ ꯃꯌꯥꯝ ꯆꯠꯂꯒ ꯂꯝꯗꯣ ꯌꯦꯡꯕ ꯌꯥꯕ ꯌꯥꯝ ꯁꯤꯜꯂꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤꯅꯤꯀꯣ ꯁꯤ ꯀꯩ ꯇꯥꯛꯀꯤ ꯌꯦꯡꯉꯣ ꯑꯣꯐꯤꯁꯔ ꯑꯃꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯋꯥꯔꯗꯒꯤ ꯃꯈꯥꯗ ꯗꯤꯁꯤꯖꯟ ꯃꯆꯥ ꯑꯃ ꯐꯛꯂꯧꯅ ꯂꯧꯕꯗ ꯈꯨꯟꯅꯥꯏꯗ ꯑꯍꯣꯡꯕ ꯑꯃ ꯍꯦꯛꯇ ꯐꯛꯂꯧ ꯂꯥꯛꯇ꯭ꯔꯣ ꯏꯟꯁꯄꯦꯛꯇꯔꯗꯨꯅ ꯂꯧꯕ ꯗꯤꯁꯤꯖꯟꯅꯤ ꯃꯥꯅ ꯁꯤꯗꯩꯗ ꯑꯥꯎꯠꯄꯣꯁ ꯃꯆꯥ ꯑꯃ ꯊꯝꯖꯟꯒꯦꯅ ꯊꯝꯖꯜꯂꯀꯥꯟꯗ ꯐꯛꯂꯧ ꯐꯪꯉꯦ ꯑꯗꯨꯃꯥꯏꯅ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯃꯆꯥ ꯑꯃꯅ ꯃꯥꯅ ꯂꯧꯔꯛꯄꯗ ꯑꯉꯥꯡ 3-4 ꯍꯦꯛꯇ ꯁꯣꯛꯇꯣꯏꯅꯤ ꯃꯥꯅ ꯑꯐꯕ ꯑꯃ ꯇꯧꯕ ꯍꯦꯛ ꯍꯧꯔꯛꯇ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤ ꯍꯣꯏꯁꯤꯅ ꯑꯃꯨꯛ ꯈꯔ ꯆꯥꯎꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯑꯣꯚꯔꯑꯣꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯀꯣꯛ ꯑꯣꯏꯅ ꯃꯥꯅ ꯂꯧꯔꯛꯄꯗ ꯑꯩꯉꯣꯟꯗ ꯃꯩ ꯄꯤꯔꯝꯃꯤ ꯀꯝꯄꯣꯔꯗꯣ ꯍꯣꯡꯉꯛꯏ ꯀꯥꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯤꯗꯒꯤꯅꯦ ꯃꯆꯦꯠ ꯁꯨꯃꯥꯏꯅ ꯁꯦꯝꯕꯁꯦ ꯁꯔꯀꯥꯔꯒꯤ ꯑꯆꯧ ꯐꯟꯗꯤꯡ ꯂꯩꯔꯝꯒꯅꯤ ꯑꯁꯤ ꯁꯥꯕ ꯌꯥꯔꯝꯒꯅꯤ ꯑꯗꯨꯒ ꯑꯣꯚꯔꯑꯣꯜ ꯁ꯭ꯀꯤꯝꯗ ꯃꯣꯏꯅ ꯈꯟꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯦꯡꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩꯀꯣ ꯑꯩꯅ ꯑꯣꯏꯔꯝꯃꯒꯅ ꯑꯩꯅ ꯇꯧꯕ ꯉꯝꯒꯗꯕ ꯚꯤꯖꯟ ꯑꯃ ꯌꯥꯎꯔ ꯇꯧꯔꯛꯄ ꯌꯥꯏ ꯀꯅꯥꯅ ꯃꯥꯏ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯤꯗꯁꯨ ꯄꯨꯕꯅꯦꯕ ꯃꯥꯅ ꯉꯝꯕ ꯄꯋꯥꯔꯗꯨ ꯁꯤꯖꯤꯟꯅꯔꯛꯄꯗꯅꯦ ꯃꯆꯥ ꯑꯗꯨꯝ ꯇꯣꯡꯕꯅꯦ ꯄꯨꯟꯁꯤꯁꯦ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯆꯥ ꯑꯃ ꯁꯥꯔꯝꯃꯦ ꯑꯃꯨꯛ ꯀꯣꯟꯅ ꯏꯁꯤꯡꯗ ꯆꯣꯠꯇ꯭ꯔꯦ ꯁꯥꯕ ꯐꯖꯅ ꯁꯥꯉꯝꯃꯤꯅ ꯄ꯭ꯔꯗꯛꯇꯤꯞ ꯑꯣꯏꯗꯅ ꯁꯨꯃꯥꯏꯅ ꯃꯆꯦꯠ ꯇꯧꯕ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯑꯇꯣꯞꯄ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗꯁꯨ ꯁꯤꯃꯨꯛꯇꯤ ꯆꯥꯎꯔꯣꯏ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯁꯨꯝꯕ ꯏꯝꯐꯥꯜꯗ ꯆꯥꯎꯔꯝꯒꯗ꯭ꯔꯥ ꯑꯃ ꯃꯣꯏꯒꯤ ꯔꯤꯗꯤꯡ ꯔꯨꯝ ꯑꯝꯇ ꯂꯩꯇ꯭ꯔꯤ ꯈꯣꯠꯇ꯭ꯔꯦꯅ ꯑꯃ ꯁꯥꯔꯦ ꯑꯗꯩ ꯂꯩꯐꯝꯗꯨ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯁꯇꯤꯛꯅ ꯈꯥꯔꯒ ꯇꯤꯛ ꯃꯝꯅ ꯇꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯅ ꯄꯥꯔꯇꯤꯁꯟ ꯇꯧꯔꯒ ꯑꯗꯨ ꯁꯥꯁꯦꯅ ꯁꯔꯀꯥꯔꯗꯩ ꯂꯧꯗ꯭ꯔꯁꯨ ꯑꯩꯉꯣꯟꯗꯩ ꯊꯥꯗꯔꯛꯀꯦꯅ ꯃꯦꯟꯕ ꯀꯧꯋꯦ ꯁꯤꯗꯤ ꯑꯗꯨꯅ ꯄꯣꯂꯤꯁꯤ ꯇꯧꯗꯅꯅꯦ ꯂꯩꯄꯥꯛꯁꯦ ꯑꯍꯣꯡꯕ ꯑꯃꯗꯤ ꯑꯩꯅ ꯃꯪꯖꯔꯤꯁꯦ ꯉꯝꯃꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯉꯥꯎ ꯇꯥꯕꯁꯦ ꯑꯩꯅ ꯆꯪꯉꯛꯄꯁꯦ ꯑꯩ ꯉꯁꯤꯁꯨ ꯑꯩ ꯉꯔꯥꯡ ꯁꯨꯝ ꯈꯜꯂꯤ ꯑꯩꯈꯣꯏꯁꯦ ꯆꯠꯂꯨ ꯃꯐꯝꯗ ꯑꯩ ꯍꯥꯏꯁꯦ ꯉꯔꯥꯡ ꯆꯠꯂꯨꯗ ꯄꯥꯠ ꯄꯇꯥ ꯇꯥꯏ ꯀꯥꯏꯅ ꯅꯪꯒꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯁꯛꯄꯗ ꯌꯥꯝꯅꯒ ꯌꯥꯏꯔꯦꯜ ꯄꯥꯠꯀꯤ ꯀꯣꯝꯕꯤꯔꯩ ꯀꯥꯏꯁꯦ ꯉꯔꯥꯡ ꯌꯦꯡꯉꯦ ꯌꯥꯏꯔꯦꯜ ꯄꯥꯠꯇꯨꯝꯗꯤ ꯌꯦꯡꯒꯦ ꯆꯠꯂꯨꯕꯗ ꯐꯤꯕꯝꯁꯤ ꯈꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯌꯥꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯂꯩꯖꯗꯅ ꯃꯌꯥꯝꯁꯨ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯃꯝꯕ ꯑꯗꯨꯒꯅꯦ ꯀꯦꯝꯇ ꯂꯩꯕ ꯃꯌꯥꯝꯁꯤꯅꯁꯨ ꯏꯃꯥ ꯂꯩꯄꯥꯛꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯍꯧꯕ ꯍꯟꯗꯛꯇꯩꯗꯤ ꯑꯋꯥꯕ ꯃꯤꯅ ꯈꯔ ꯈꯪꯍꯟꯕꯅꯤ ꯑꯗꯨꯅ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯦꯗꯤꯅꯦ ꯀꯣꯏꯒꯨꯝꯕ ꯄꯣꯠ ꯂꯦꯞꯄꯒ ꯇꯧꯔꯛꯑꯕ ꯃꯤ ꯃꯟꯇ꯭ꯔꯤ ꯄꯥꯜꯂꯤꯅ ꯉꯥꯡꯕꯁꯦ ꯂꯣꯏꯅꯃꯛꯁꯨ ꯂꯥꯏꯗꯧ ꯂꯧꯕꯤꯒꯅꯨ ꯏꯁꯥꯅ ꯈꯜꯂꯒ ꯑꯐ ꯐꯠꯇꯁꯦ ꯈꯟꯊꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯏꯔꯝꯗꯝꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄꯗ ꯂꯥꯟꯖꯦꯟꯅꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯁꯤꯅꯅꯦ ꯑꯆꯧꯕ ꯌꯨꯝꯐꯝ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯔꯒ ꯑꯩ ꯇꯦꯟꯁꯟ